Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. The Frontier Manipur gi update gi lokhucherake machanupi bu ijet khongoi naba mioi ama ahak pachairak pikre haidana thajaba yaba source amana hairi. Yai khumba news tagi lokhucherake sakhang daba singna mioi ama nongmoina kaptuna halaba matung hundoklam lei. Bai Tengol gi PRO Robin Mangang Khorakpom gi update gi lokhucherake masel hatok naba sidadi lepasi kaidauge. Kuki terroristing Thowong Yaningdaba Phongdorkli Kuki narco terroristing na ngahak leitana maitayda khatnaba hawduna leibagi manung chana ngarang numidang pung 3:03 dagi 3:9 fawba Kuki narco terroristing drone 18 paihalaktuna kangchuptuna tana thangnabada leiba mitaygi khulsingda kihalakiba Thowong bu yaningde haina Social Development Association Kangchupki General Secretary Dijendra Angomna thokpa cherol amana Phongdorkli Cherol asin hai ngahak leitana Kuki narco terroristing na drone pahaningla pahan drone bombing tawninglaga taw lairiba si thingba ngamdriba karigino Kangchup area da laiba Kuki gi khulsingda Central Force ki outpost su leina tawrakliba Thowong sing yam pende Kuki narco terroristing gi Thowong asi Central Force sing na mathau ningthina pangthoktuna thingbiu Kuki narco terroristing na mitay da khatnaba hawriba si khudakta lefallo haina Kangchup ki khunja singna paliba lenga asigi mari lenaba singda appeal tawrakli JDU gi amata ngarba MLA Abdul Nasir BJP lengakta sagotkani haikre kumja 2022 da pangthokiba 12 suba Manipur Legislative Assembly gi mikhalda mai pakhiba JDU Manipur unit ki MLA taruki manungda MLA mangana BJP da chongsen khraba matung lemhawriba amakhakta ngarba Lilong AC gi MLA Abdul Nasir makhata na N Birena luchingliba BJP gi nungsinaba lenga asida sagotkigani haina MLA masana phongdokre hairi ANI ga unaba amada mahakna MLA Abdul Nasir na haiki aihak makhata na BJP lengakta sagotkigani state unit ki president KHS Birena lawkiba firefadu aihak isada kariguma wafam amata tanaramba leite JDU na NDA gi lengakpu sagottuna leiri loinana JDU hojik NDA lengaki part ama oiri maram aduna state ki oinasu CM Birena luchingliba lenga asida makhata na sagotkigani JDU asi National Party amani maram aduna National Party ki luchingba singna lawba firef adungang na chetkani haiki Panbayabadi Janata Dal United JDU Manipur State Unit na Birena luchingliba BJP gi chungsinnaba lengakta saugatlamba dutokle Haina Janata Dal United JDU Manipur Unit ki President KHS Birenal haukiba January 12 da Manipur gi Governor House ki luchinglibi Chief Minister N Biren amadi Manipur Legislative Assembly gi Speaker T.A. Seijabarta da aiba cherol ama pisinkhibani cherol aduda kumja 2022 gi Assembly election da JDU gi miref taruk mai paki adubu tha kharagi manungda MLA manga JDU thadokuna BJP da chongchinki Maduna maram oiraga hojik Indian constituency gi tara suba schedule gi makhada wakat ki adubu speaker gi tribunal da wakat adu leiri loinana JDU na hojik India block ki part ama Oiba ga loinana BJP lengakta saugalamba adu handokle party sigi amata ngarba MLA MD Abdul Nasir bu house da opposition based faman biu haina khangan khibani Cherol adu pisin khibaga ikan Canada party ki national spokesperson Rajiv Ranjan Prasad na JDU na NDA dagi tokpa leite JDU Manipur unit na lawkhiba firef adu masa mathantagi firef ni wafam adugi matangda national gi luchingba singda wa amata tanaramba leite haina akanma mongda Yaningdaba Phongdokhibani matung tarakpa oina party ki national general secretary Afaq Ahmad Khan na so cause notice amasu Janata Dal United Manipur State Unit tharakre hariba notice aduda center da NDA lengaki saru ama oiriba national notice aduda party gi warepu thausade asiguma Thowong asi party na cheksina lawi hojik Bihar da su JDU na NDA lengaka chatminari pumnamak sing asi yenglaga KSS Biren bu JDU Manipur State Unit ki president famdagi lawthokle loinana makha taba notice ama thokri fawba state unit asi suspend tawduna thamle